May ahumda khulai paiba kuki nupa kangbu amana mapuroiba leirabi nupi ama gang rape tauba yauna tongan ba thaudok kayada nupi singbu ot neibata natana tamthina hatkibagi thawong sing yaningdaba phongdoktuna ngasi ayu pung 12 dagi nungthil pung 3 fawba poirei leimarol maira paibi apunba lup amasung All Manipur Women's Voluntary Association ama wabana singduna Manipur tampaki mafam pumbada paksana yaningdaba phongdoktuna wakat mifam sing pangthokre Khoyathongda leiba poirei leimarol maira paibi apunba lup ki office mamangda chathakiba wakat khongjang amada lup asigi president longjam mem chobina hai kuki terrorist na me ahumdagi yum mai thaba nupi angang kayagi kai khumnaba manghalaba matungda tamthina hatpagi thawong kya chatharakliba asida Manipur amadi center lengangra action amata lodana lakli India ki manung dalaiba Manipur da law ani jathaba yaroi mara leiba kuki militant sangi mathakta chapchaba action lokhalu gang rape chathakiba kuki militant sing thigatuna charak pigadabani case asi CBI da sinagadabani Manipur da lengak ani leiba sungya yaba ngamloi haina phongdokhi Nigi tang ahumda gang rape tawkiba kuki se ahapasara piu abati CBI da susidani aduga Manipur da lengak ani suba yaroi bote Assam rifle ado apa nih bermacamnya kami on May 3rd on the Chitara little girl has been gang raped by Kuki militants. So we are protesting against them. We are condemning the act of them. The government should look into this matter. We want a proper justice for the girl.